Naga inhabited area da lairiba Kuki refugee singi su camp lauthu sosan fi renga. Naga inhabited area da lairiba Kuki refugee su militant camp athubu da lauthu haina Naga sanaulong yengang popi area NSLYA gi joint secretary sosan fi rengam na phongdokri. Ngarang yengang pokpi police ki manung sana lairiba women village market set mamangna Naga sanaulong yengang pokpi area na sinduna haukiba tang taragani pan urkul district ki national highway 202 gi TM kosom na Kuki militants na nomai kapsinduna miathi na harkraba sinau sang sawong naw amasum yaringam basum gi mihat yaning di amasum asumba well fangalu haina satakibu wakat mifamda sosan pi rengam na phongdokibani sosan pi rengam na makata na hai sanaulong yengang pokpi area da lairiba Naga punamang TM kasom Naga misam anibu Kuki militants na mihathi na hatkiba masum miyoi kya man asu apa nanghan kiba thawdo dubu condemn tawi Naga inhabited area da lairiba Kuki refugee shu militant camp athubu da lauthu Mr. Miyam amadi Miyam gi lan ngak pangamdaba urkul DC amasum ASP khudak suspense tawgadaban haki urkul gi ambush ta laikhidraba sinhauk sangamasum yaringam basum gi asum well athur fangalu Sire Tongan2ba Kuki terrorist ni ambush tawduna Naga village volunteer ama hatkiba dubusu yaningdaba phongdokhibaga loinana Manipura NRC tawduna census tawpa yaro hena sumakhataki ngarangi wakat mifam adu Naga sanaulong yengang popi area Naga Women's Folk Yengang Pokpi Area Central Working Committee Tangkul Naga Fooders Organization Tangkul Naga Village Student Association Laikot Women's Wing Fazon Women's Wing gi maru eba miyoi kya na saruk yakhi Naga Khulai paibasing na hatpani urkul district ki manung sana laiba Mulam village te April kunga marida Naga Khulai paibasing na Kuki gi misam ani hatok pi re haina Sadar Hills Kuki Women's Union Mongkot Chepu amadi Zalengbongi Belazer singna claim tawrakhibaga loinana akan mamonu yaning da phongdokre Naga gi Khulai paibasing na hatok pi khraba Paumilun Haulai amadi Letlal Sital Hau anima Kuki furup amadi masagi lambungak sab misamni asigumba misam anibu Naga Khulai paibasing na minung silaitana hatok pi bigi thawng yaningdi loinana Naga gi Khulai paibasing na Molam Songpel Palace amadi thangnabada laiba yung kya mai thadokibana maram oiraga samjaraba Kuki gi nupi angang kya awapamna tari maram aduna government hiram asigi matangda asumu well fonganaba honagadabani Militant sing na Mali gi kunung Bamako yauna tuan mafam sing de landakri Mali lenga ki matak lan horiba militant group sing na ngarang ayuk leba du gi kunung Bamako yauna leba du gi tuan mafam sing da landakri militant sing na ngarang ayuk Bamako gi wang mada leba lanmi gi maruiba base am oiriba kati manak pokhayan bi gi thawdo anirak thon ki badana tana namai kap sin duna landaraki hairi lanmi gi base ta landaraki ba du ga mari leinana section thorang lokhat po oina lanmi sing na kati da leba lambi sing jinduna akan ba section tharang lokatki Mali gi awang thangbada leiba Gao city gi Sebare amasung Kidal town sing the militants sing nomai kapsinduna landaraki haina min uhawa miyoi sina phongdongnaraki West Africa da Al Qaeda amasum Islamic State yaw insurgency singna Mali da hokiba matam kya digi landa sitaduna leiba du ing tappa asobu singna ba ma ohendun laki leiba du gi awang thangba sarukta tu aregana lusing ba lenga ki mayokta lan hobu singna madi lenga ki matakta haukiba matam kya digi yekhai thingai bi ki thabak sing chathaduna lakpana maram oiraga ing tappada puari oina akai be piduna lakibani lanmina phongdorakpa warolamada masak maming khang ngamdraba terrorist group singna laiba adugi konung Bamako da laiba lanmi gi tuan mafam singda landara khibata natana laiba ki mafam kya da su landara ki hari militant singna landara khra basu lainga na miyambu pawning phathana laina ba pawtak pi ki haina su lanmi gi mekedi gi phongdorakhi kumza English singa ni ga kun namasum English singa ni ga kun ga mathoida lanmi gi lusing ba singna mali gi lainga paisin khibadagi militant singna lanmi amasum misam singi mathakta toina landa aduna lakhi Russia ne Ukraine ki region nipan da landakre miyoi manga sikri Russia ne Ukraine ki region nipan da landaduna miyoi manga hatkre amasung kuntrana aso open nangkre haina Ukraine ki officials na phongdokri Russia ne satakiba landadu da Ukraine ki Dnipro city da khwaidagi sauna ama ata thokibaga loinana sahi mapan gi angang ama amasung police officer ani yauna miyoi kun gi matakta aso open nangki haina su Ukraine ki national police na phongdorakhi Russia ne satakiba landadu da Ukraine ki awang thangba region ama oiriba Sini hip ki manungda leiba nizana sidda leiba miyoi ani siki amasum Kharkiv region dana sahi amagi haksang yauna
Sahi amagi angang yauna miyoi kya aso apana ki hadi Russia na satharki landa asida rescue team singna Nepro da leiba miyam gi building singda mateng pangbagi operation sing chataki amasum emergency service singna su Sani Odessa amasung Kharkivta mi kanba amasung tengbang pibigi thabak sing chataki Russia na drone cruise missile amasung ballistic missile sing sijinaduna Ukraine gi tuan basemga sagatpa mafam singda landarakhi badu lebuk thibani hanasu President Zelensky na phongdoki Government kokomi na hanglibo hangi tareki pakhum pikri angang ani ga haksang matam kuina mokta leiba nungaiti aroiba mathau mangam pangthokpiu khemsan Kokomi Coordinating Committee on Manipur Integrity na ngarang miyam gi asoba khongsat amaga loina na Manipur government da hangkibo hang tareki pakhum pikri Kokomi da wari sanana bagi baton tawkre Kokomi na lakthoki bagi matung ina ngarang mai kai kya digi lakpa miyam ni Imphal gi mayol tamna thomjila su security gi akan basiksin thorang lokhotuna mafam da thattuna thamlaga maikei khudimaktagi khongjang sangshliba miyam gi maraktagi mihut sing khangatlaga chief minister ga unaduna wari sanaki ngarang sangsin kiba miyam gi khongjang amadi tuan maikei digi lakliba miyam gi mihut sing adu unaba loiraba matungda chief minister yumnam khemsan deputy chief minister losi dikho home minister gobidas konthaujam art and culture gi minister ks loken amasung laingak pai minari ba nda gi mla sing yauna chief minister gi bangalore da pangthokiba pau gi mifam atuda kokomi na government hanglakiba wong tereki government gi pakhum adu home minister gobidas konthaujam na phongdoki angang ani gi thawai yaudra ba haksang matam koina mokta leiba government na nungai chiste masida government su imung manung de hekta namduna lauda ba yadi haina su haiba ngamjati maram aduna leikidraba angang ani gi haksang sing adu su athuba matam da lobiraga aroiba mathau mangam pangthokna ba khona biu haina chief minister khemsan apel takhi anga ani hatpada senari be sing adu father justice pibigi matam asi thabada aruboi case asi NIA na thijin basu hokre NIA gi IG ga mahakasu toin unadun wari sanari state ki DGP su yauna handaki thokliba thodok sing asi hanaga manadaba mong amada sathabada no tawri haba wafam thamli handak thokliba thodok sing asi miyoiba ama oina satharoidaba adugumba makal gi minung si yaudaba crime amani haibaga loinana urkhul gi ambush adusu khara section na thijin haningmi gi apamba adusu NIA gi IG da thamkre nasu kemsan phongdoki pangthokiba pawgi mifam aduna pawmi singna hangkiba wangi pakhum piraduna chief minister yumnam khemsan hai NRC amadi census ki matangna miyamna samamna bakhara leiri masi leitanaba akhang ai sing yauraga seminar ama pangthoknana ba thorang toramani miyamna taliba dimana NRC hana tawraga census tawbiyu haibani adubu kanglon gi matuina census hana tawdana NRC tawbu yaramdre haba wafam yawna phongdoki tentang sumna miyamna thamjage duga hauzik koina di miyam paw matang se lusinjarage amasuma khataba anauba update miyam punangai minasi